Human-induced climate change is causing dangerous and widespread disruption in nature and affecting the lives of billions of people around the world, despite efforts to reduce the risk. The impact of climate change has affected the natural ecosystem of Manipur in different ways, considering the fact that the state has been witnessing unusual temperature and erratic weather conditions in recent years. It is possible that the state is likely to face extreme scenarios emerging from climate change on almost all fronts if necessary measures are not taken at the earliest. IS News Ziribam correspondent Roshi Mala brings you an exclusive report. Manipur State ki Lairiba district singi manungda Imphal mayondagi khwaidagi lapa amadi khwaidagi saba district amani haina khangnariba Ziribam district asi chahi kharagi mamangda oiramba Ziribam district ki ai ngasagi changa hojik oiriba ai ngasagi changa aduki mati khetnare masi aikhoi miyoiba singna sijinaba loiraba plastic sing asi pham chana langthoktaba amadi chakhalakpagi matungina development gi thabak thorom sing paikhatnaba khonabada mahusagi khalda singnaba amagumna uwa yanthatpa sing kokthokpa singdagi lepak lathokpana singba sing asi leptana satharakpana ayinga sagi khal kaitharakpagi achauba marama ma oiri Ziribam gi ayinga sagi changse khoi mausa hana thengnarakpaga hojikadi yam teng khenare inam thai matam da sudum phadingami do kalen da so hojik sare si khusa se makti Ziribam da saramde khoi mobile da weather forecast seng bada khoi near 40 maya bo yongna saba yawre aduga maroina weather gi masi check tongna ba mai lena ba department da khoi Ziribam gi weather report si hango da su tapchaba masi Ziribam gi report lobo leitri haiba ma phongdo pero pasi nam lagu thibni weather report si Manipur go ina data Haukiba sahi 2011 census report ki matungina square kilometer chani kunthani thoi park sauba amadi mioi lising nifum toiga sanipana kunthani pana khundari ba Ziribam district asida ngasi phauba achumba ai ngasagi sang puthokpa ngamdaba si laibak thibani adumoina mak miyamna kamanoina sijinariba mobile phone gi through dagi phangba report ki matungina Ziribam district asida chahi asigi oina ngasi phauba khwaidagi sagiba sang asi 38 degree celsius romni haina panba yai loinana handak sahigi oina nongju pantha sanglakpaga tha anigi manungda ising ichau anirak mayongna duna Karamanga Gulathol Dibong Champanagar Kadamtala Lalpani Islamabad Sonapur Butang khalamadi barak satalgi mafam singda leiba miyamna ichau ge awaba mayongnachi loinana turel torbanda hauba uwa leptana yanthatpa amadi lam khopchinduna yungkai sajilakpa asina ngasidi Ziribamgi Ziri turel torban sing ningkhairakpa amadi ising ichelda ahongba lakpa kaya ama aikoina leptan thingna Ziribam district ki Karamanga Muslim khul miyamna khusoitu aina khangnariba mafam sahi khudingi ichau thokpa amadi ichau thokpa matamda khullasigi marakta Ziri turelgi ichelna tubat samkhiduna khullasi asamasti ta tingkiba yabagi akiba leire maramdi Manipur gi nongsup thangba state boundary asi Ziri turelna oiba maramna karigumba ichelasina khullasi gi marakta hauduna chenkiba tarabadi Manipur state ki map ta ahungba lakadawribra natraga hojik leiriba Manipur gi map asi saktama ma oina lehagodawribra haibasidi achauba wahangam oili Kamaranga hariba mapamduda ubat samjalapagi phibam ama lakpadagi resource department da pau pigre amadi water resource department gi representative sing Ziri dalaga moi gi ju yengjan bagi khongjan ma ju punna koi chamina gi ju laire phibam adu thoktana bugdamakta aikoi temporary oiba step khara thukda lokhalakani haina water resource department gi site gi ju khangan birakhiba lai climate change na maram oiraga malem gi mafam khodimakta mawong amada natraga amada awaba se adumak mayokna duna lairi Ziribam district sida su tongan tongan ba mawongda rati adumak mayokna ri awabase me amadi junda thoki bai chau anirak thokpa sida punna yum lising ani ga chani marfu dramapan gumba isangda awab mayokna gi Ziribam khakinatana mafam pumnamakta aikoi pumnamaki achauba movement ama daka leire masi isa isana responsibility lo minaraga ai khaktang awaba thokadong nate ai khatang mayokna gadong nate haiba wakhlon de thadong minaraga aikoi bok thorum khara tawraga di ngasi gi malem gi thakta awaba mayokna riba climate change ase aikoi khara da orbasu aikoi lakshan bangam gani na khale sahi asigi July gi tarik amadagi India pumbada single use plastic sing sijinabagi athingba thamlakpa asi achumba khongthang amani chakholakpagi matungina development gi thabak thorom kya paikhatlabasu mahusagi khalasi ngakna amadi kaithadana thamba si tangai fadi audam jariba Rosimala sagapam Ziribam district